ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯏ ꯂꯤꯇꯔꯦꯆꯔꯒꯤ ꯁꯩꯊꯥꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯂꯩꯖꯔꯕꯁꯨ ꯄꯨꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯁꯛ ꯑꯃ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯔꯨꯕ ꯑꯣꯏꯗꯨꯅ ꯂꯥꯛꯏ तसेंग माइकोई पुवारी के मरी लेना लारी इरई लेरमदबदी नते नौसामई कोया पांगल थोरकपा अमदि खागे बलान पाना सेंबा लारी खगे अदमक लेरम रेम सुमपुंग फावा इतिहास को हम लापदा अइकोई चिंता मोई वांग को मपुंग फाना फंग मसी की चिंता मा मिसा अमा पोबा अइकोई इरक्ता इपा इपोसिंग की मरक्ता लेरमदबदी नते हौजिका हौजि हिंदुना लेरिबा मिंग पंजरबदा अहली बंगो ओजा खैरुद्दीन लाटपम मखोइसिंग हाइबदि चिंता पुरमबसिंग हाइबदि मनोदा अमन हाइरिबो ओजासे मतमना कनासु ngaibide हाइबगोम अहल ओइसिलकले चतो इथोपा ngamdre महाकी युमदा अखोइ मरक मरकता चतु उनजै अवान वाइ फोंदोंगलै ngasimak अखोइ पुजरकलिबा महाका वरि वताइ साबगी वरि मते असे महाका उनजरुबगी वाइदगी कोनबा अदुगुम्बा रिपोर्टिंग आई बसिना 1997 मे द फोंखिबा हौजी तुर्को अफगान सदालोगा हाइबसी अहल ओइसिलकले पांगन सिंगी मरक्ता इतिहास को न चानबा लेनबगी इपा इचा इचिलनो ग्रुप पुनमा असी लोयना सकखंग माइखंग नरगा लाइट लाइसो हाइबा ngakta ओइरबनिना मखोइ से खंगहलगा मसं ग्रुप असी सिना सिनी हाइबसी संदोकना इरेगा खंगमिनबा मयाम पुनमक अखोइ ग्रुप पुनमा से खंगमिनबा से दरकार ओइरे अदुना नखोइना लमजिंगदोना मासिगी मयाम पुनमा से अमता सकखंग माइखंग ननबा होनबा से यामना दरकार ओइरे हाना अखोइना नहा ओइरिङैदा तौरम्बा अदुगी फिबमदो नौहौना निंसिंगाई मासि पुनमा से नखोइना मक नहारोन सिंगदा संदोकना खंगमिनरगा इहन्निंगबा सेमहन्निंगबा पुनमा असी दरकार ओइ खंगहनबियु सेमहनबियु सकखंग माइखंगनबियु सलाम दुआ काउनगनु मसि पुनमा असी होनरगा अखोइ निंसिंगनबासी दरकार ओइ अदना नहारोन सिंगा लाइरु लाइसु हाइबसिंग असिगा लोइनना अखोइ ग्रुप सिंग असी कनाना कदाइदगे होरकपनो कनाना कदाइदगे संदोरकपनो हाइपुनमा असी अखोइना सेमिनरगा ततना उनबदा खंगनबदा काउनदबा सलाम दुआ काउनदबा मासि पुनमा असी तौहन्निंगे तौबियु हाइबसी अइना संदोकना नखोइदा थमजनिंगे हाइनिंगे तौबियु अदुगा सचाइना हंजनिंगना मणिपुर दा सागै थोनग्रिसिंसे सागै थोनग्रिसिंसिगी मरुमदा लोइना इतिहास अममम लै हाइबिरिबा होय अदु करिगुम्बा अखोइना सागैसिंसि खंगनबा थीरगदि मणिपुर दा करमना सागै थोनग्रिबनो हाइबसिसु खंगमु ngamgani पुवारी खंगमु ngamgani अदुना मसिगी थाबा असि सागै खुदिंगमक्की अचौबा थौदांग अमा हौति ओइरे हाइजनि चुमिगो जसे चुम्मे हाइबियो फरसी मतांग हाना ngalinger matamda mana tawramba chenpham tawramba chal thabak ngamkhai adugi matung inna sagai sesu mingthola mamam adum happy khibane pibi khibane aduna akhoi sagai mamam phangkhriba sigi matang asena kupnai khoina thijalagadi loina sagai se karamaina oirakhibano sagai maming karam tholakhibano kanana kari kari hairaga सागै मसिंग कया सुरखिबनो हाइबसे अखोइना थिजलगदि हौजिसु खंगनी मसि कन्ना अखोइना लाइथोक्तदना यामना कन्ना चेक्सिन्ना थीरगदि मदु सोइदना अखोइना खंगो ngamgani मसि तौबियो हाइबसि आइना हन्ना हाइजनिंगे तौबियो अदिगे मना पांगन सिंगना मणिपुर मुस्लिम सिंगना पांगन सिंग असि अहानबदा मणिपुरी मुसलमान हाइना खंगनरंबरा पांगन करम कांदा गी खंगनबा हौखिबजानो जायो खंदा तरापा पांगन कौहरिसि करिगी ओइरम ओइजा
ꯄꯥꯡꯒꯜ ꯀꯧꯈ꯭ꯔꯤꯕꯁꯤꯗꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯈꯤꯕ ꯑꯃ ꯇꯧꯕꯗꯨꯒ ꯆꯌꯦꯠꯅꯕꯁꯦ ꯈꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕꯗꯒꯤ ꯂꯥꯛꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯗꯒꯤ ꯑꯗꯨꯝ ꯃꯨꯍꯝꯃꯗ ꯁꯥꯅꯤꯅ ꯍꯣꯠꯅꯔꯨꯕ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯗꯅ ꯄꯥꯡꯀꯜꯕ ꯍꯥꯏꯕꯗꯒꯤ ꯂꯥꯛꯈꯤꯕ ꯄꯥꯡꯒꯜ ꯁꯥꯒꯩꯅꯤ ꯍꯥꯏꯕꯁꯤ ꯃꯁꯦꯝꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯇꯧꯔꯨ ꯇꯧꯔꯨ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯗꯨꯗꯒꯤ ꯄꯥꯡꯒꯟꯕ ꯃꯥꯏ ꯄꯥꯛꯄ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯄꯥꯡꯒꯜ ꯍꯥꯏꯅ ꯀꯧꯈꯤꯕ ꯐꯖꯈ꯭ꯔꯕ ꯋꯥꯐꯝ ꯃꯣꯏ ꯈꯔꯅ ꯕꯦꯡꯒꯣꯜꯗꯒꯤ ꯂꯥꯛꯑꯦꯅ ꯕꯪꯒꯜꯗꯒꯤ ꯄꯥꯡꯒꯜ ꯀꯧꯈꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯕꯨ ꯀꯌꯥꯝ ꯆꯨꯝꯃꯝꯒꯗꯒꯦ ꯑꯗꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯦꯡꯒꯣꯜꯗꯒꯤ ꯂꯥꯛꯑꯦ ꯄꯥꯡꯒꯜꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯕꯪꯒꯥꯜꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯄꯥꯡꯒꯜ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯆꯨꯅ ꯄꯛꯅꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯏ ꯍꯥꯏꯗꯅ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯗꯨ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯃꯁꯤ ꯄꯥꯡꯊꯣꯛꯏ ꯍꯥꯏꯗꯅ ꯃꯄꯥꯡꯒꯜ ꯂꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯗꯅ ꯄꯥꯡꯀꯜꯕ ꯍꯥꯏꯕꯗꯒꯤ ꯄꯥꯡꯀꯜꯕꯗꯒꯤ ꯄꯥꯡꯒꯜ ꯂꯥꯛꯏ ꯍꯥꯏꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯀꯩꯅꯤꯕꯨ ꯕꯪꯒꯥꯜꯗꯒꯤ ꯂꯥꯛꯄ ꯄꯨꯝꯅꯃꯛꯁꯤ ꯄꯥꯡꯒꯜ ꯀꯧꯕ ꯇꯥꯔꯝꯃꯒꯗꯤ ꯕꯪꯒꯥꯜꯗꯒꯤ ꯂꯥꯛꯄ ꯍꯤꯟꯗꯨꯁꯤꯡꯁꯨ ꯄꯥꯡꯒꯜ ꯀꯧꯔꯝꯒꯅꯦꯕ ꯃꯈꯣꯏꯗꯤ ꯀꯧꯗꯦ ꯃꯌꯥꯡ ꯑꯗꯨꯝ ꯀꯧꯏ ꯑꯗꯣ ꯑꯩꯈꯣꯏꯕꯨꯅ ꯄꯥꯡꯒꯜ ꯀꯧꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕꯪꯒꯥꯜꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯀꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨꯒ ꯆꯥꯟꯅꯅ ꯊꯣꯟꯈꯤꯕꯅꯦꯕ ꯃꯥꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯁꯣꯛ 34 ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯎꯔꯤꯄꯣꯛꯇ ꯈꯨꯜꯂꯛꯇ ꯆꯠꯄ ꯀꯥꯟꯗ ꯎꯔꯤꯄꯣꯛꯀꯤ ꯑꯉꯥꯡꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯄꯥꯡꯒꯜ ꯂꯥꯛꯑꯦ ꯍꯥꯏ ꯄꯥꯡꯒꯜ ꯍꯥꯏꯗꯦꯕ ꯄꯥꯡꯒꯜ ꯂꯥꯛꯑꯦ ꯆꯥꯆꯥꯁꯤ ꯈꯔ ꯃꯦꯃꯣꯔꯤꯁꯨ ꯋꯥꯠꯂꯦ ꯑꯍꯜ ꯃꯁꯥꯁꯨ ꯅꯥꯔꯤ ꯑꯗꯨꯅ ꯋꯥꯁꯤ ꯉꯥꯡꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯅꯤ ꯋꯥꯔꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥ ꯂꯥꯟꯗꯁꯨ ꯄꯥꯡꯒꯜꯁꯤꯡꯁꯦ ꯄꯥꯡꯒꯜ ꯂꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏꯅ ꯑꯗꯨꯅ ꯊꯧꯅꯥ ꯐꯕ ꯖꯥꯠꯅꯦꯕ ꯑꯗꯨꯅ ꯄꯥꯡꯒꯜꯕ ꯍꯥꯏꯕꯁꯦ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯥꯡꯕꯨ ꯉꯁꯥꯏ ꯆꯥꯆꯥꯅ ꯍꯥꯏꯕꯗꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯊꯧꯅꯥ ꯂꯩꯕ ꯄꯥꯡꯒꯜ ꯂꯩꯕ ꯀꯩꯗ ꯐꯥꯔꯁꯨ ꯄꯥꯡꯒꯜꯁꯤꯡꯅ ꯀꯩ ꯐꯥꯔꯝꯕꯒꯤ ꯋꯥ ꯂꯩ ꯋꯥꯔꯤ ꯂꯩ ꯕꯤꯔꯣꯏꯅ ꯑꯗꯒꯤ ꯀꯩ ꯐꯥꯕꯒꯤ ꯃꯟꯇ꯭ꯔ ꯗꯨꯋꯥ ꯈꯪꯕ ꯄꯥꯡꯒꯜꯁꯤꯡ ꯂꯩꯔꯝꯃꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯇꯧꯈꯤꯕ ꯖꯥꯠꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ ꯏꯆꯥ ꯏꯁꯨ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯈꯔ ꯑꯩꯈꯣꯏ ꯅꯈꯣꯏ ꯇꯥꯟꯅꯔꯒ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯕ ꯍꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤꯅ ꯏꯕꯁꯤꯗ ꯃꯔꯝ ꯆꯨꯝꯅ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯐꯅꯕ ꯈꯟꯅ ꯅꯩꯅꯔꯒ ꯃꯗꯨ ꯈꯔ ꯇꯧꯍꯧꯕ ꯌꯥꯝ ꯐꯩ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯂꯥꯟꯅ ꯄꯥꯡꯒꯜ ꯄꯤꯅꯁꯅꯨ ꯑꯗꯣ ꯍꯖꯔꯠꯅ ꯁꯥꯒꯩꯒꯤ ꯃꯇꯥꯡꯗ ꯁꯥꯒꯩꯒꯤ ꯄꯣꯛꯂꯥꯛꯄꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯁꯦ ꯀꯗꯥꯏ ꯌꯧꯅ ꯊꯤꯖꯤꯟꯕ ꯉꯝꯃꯦ ꯑꯩꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯁꯨ ꯊꯤꯖꯤꯟꯗꯦꯗ ꯆꯨꯝꯅ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯁꯨꯔꯣꯟꯁꯤꯡꯁꯦ ꯑꯩ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯑꯩꯁꯤ ꯃꯨꯍꯝꯃꯗ ꯁꯥꯅꯤꯗꯒꯤ ꯃꯊꯪ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯨꯍꯝꯃꯗ ꯁꯥꯅꯤꯗꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯒꯤ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯑꯩ ꯐꯥꯎꯕ ꯁꯤꯒꯤ ꯑꯗꯨꯇꯅꯤ ꯑꯩꯅ ꯊꯤꯔꯤꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯃ ꯑꯩꯈꯣꯏ ꯈꯨꯟ ꯅꯤꯡꯊꯧꯅꯥꯏꯗ ꯂꯩꯕ ꯈꯨꯂꯥꯛꯄꯝ ꯃꯈꯩꯁꯤꯒꯤ ꯑꯃ ꯊꯤꯕ ꯂꯣꯏꯔꯦ ꯑꯗꯣ ꯈꯨꯂꯥꯛꯄꯝ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯃꯨꯍꯝꯃꯗ ꯁꯥꯅꯤꯒꯤ ꯀꯔꯝꯕ ꯃꯆꯥꯗꯒꯤ ꯍꯧꯔꯛꯏ ꯃꯨꯍꯝꯃꯗ ꯁꯥꯅꯤꯅ ꯑꯉꯥꯡ ꯅꯨꯄꯥ 2 ꯄꯣꯛꯏ ꯅꯖꯔꯥ ꯍꯥꯏꯕ ꯑꯃ ꯑꯍꯣꯡ ꯍꯥꯏꯕ ꯑꯃ ꯑꯍꯣꯡꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯤ ꯅꯖꯔꯥꯅ ꯑꯥꯗ ꯍꯥꯏꯕꯗꯤ ꯁꯤꯜꯍꯦꯠꯇ ꯄꯣꯛꯄꯅꯤ ꯑꯗ ꯑꯍꯣꯡꯅ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯍꯣꯡꯒꯤ ꯏꯃꯥꯁꯤ ꯃꯩꯇꯩ ꯅꯤꯉꯣꯜꯂ ꯑꯗꯣ ꯃꯩꯇꯩ ꯅꯤꯉꯣꯜ ꯃꯃꯥ ꯏꯃꯥꯒꯤ ꯃꯩꯇꯩ ꯅꯤꯉꯣꯜ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯃꯩꯇꯦꯛ ꯁꯅꯥ ꯁꯥꯒꯩ ꯌꯨꯝꯅꯥꯛꯇꯤ ꯈꯪꯕꯤꯔꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦ ꯌꯨꯝꯅꯥꯛꯇꯤ ꯂꯥꯛꯇ ꯂꯩꯔꯅꯤ ꯑꯗꯨꯐꯥꯎ ꯈꯪꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯩꯅꯕꯁꯤꯗ ꯍꯧꯖꯤक ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯄ ꯑꯍꯣꯡꯗꯒꯤ ꯏꯕꯨꯙꯧ ꯑꯍꯣꯡꯗꯒꯤ ꯍꯧꯖꯤक ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯁꯤꯜꯁꯤꯂꯥ ꯀꯔꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯄꯔꯤꯡꯁꯦ ꯂꯣꯏꯅ ꯁꯨꯅ ꯈꯪꯕꯤꯕ꯭ꯔꯥ ꯃꯔꯛꯇ ꯇꯠꯄ ꯌꯥꯎꯕ꯭ꯔꯥ ꯖꯔ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯈꯪꯉꯤ ꯑꯩ ꯆꯤꯡꯐꯥ ꯂꯩ ꯑꯏꯕ ꯑꯣꯏꯅꯗꯤ ꯂꯩꯔꯦ ꯑꯩ ꯐꯥꯎꯕꯒꯤ ꯑꯏꯕ ꯑꯣꯏꯅꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯔꯦꯀꯣꯔꯗꯁꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯍꯧꯖꯤक ꯐꯥꯎꯕꯗ ꯑꯍꯣꯡꯗꯒꯤ ꯏꯕꯨꯙꯧ ꯑꯍꯣꯡꯗꯒꯤ ꯍꯧꯖꯤक ꯐꯥꯎꯕꯗ ꯄꯥꯔꯤ ꯄꯨꯔꯤ ꯆꯠꯊꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯕꯁꯤꯔꯅ ꯄꯣꯛꯄ ꯁꯥꯖꯤ
Basir Sajid Haubi Kaifa ꯎꯝ Ipu Koingam na Pokpa ꯎꯝ Ado Sigi Masina Marigi Sigi Masina Basina Nithona Later 음. Group Punan Lady was called 음. and the Haubi Gisu Sangam the Vida Puna Lady 음. Yamani Kul Hong Kibinatanata Late Homba and the Sajid Kina Canada Casada Lun Later Yamba Casada Kulomari Tokre Moiso Kasada. Kasada ꯂꯩꯈꯤꯕꯁꯦ Badri Pada Maruina ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯩꯈꯤꯕꯅꯣ ꯀꯁꯥꯔꯒꯤ Sahi Taret Kundapada Masina Mukasi Lanjenba ꯑꯗꯨꯗ ꯁꯤꯟꯈꯤꯕ ꯏꯕꯨꯙꯧꯒꯤ ꯃꯤꯡꯗꯨ ꯈꯪꯕꯤꯔꯤꯕ꯭ꯔꯥ Ipugi Mixi Koingam Si Yagra Yaudabra do Country ꯍꯣꯏ Duga Basir Sajid Haubi Kaifa Kaifa Munshi Marisi ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯪꯒ꯭ꯔꯥꯝ ꯃꯤꯁꯥꯞꯀꯤ ꯄꯥꯔꯤ ꯄꯨꯔꯤ ꯑꯩꯈꯣꯏꯅ ꯊꯤꯕꯁꯦ ꯃꯁꯤꯗ ꯑꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯈꯪꯒ꯭ꯔꯥꯝ ꯃꯤꯁꯥꯞꯀꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯍꯟꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯞꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ Mari Matadi or Adicton Natoni Gra and the Zanasi and Kang. I do a Larik Lay Adisu Aziki Larikagi Aina Sijrado who Ita Kaw by the Kaw in Asia and then Ipusi Ipu Kangram Misaki Mapa Mapu Suron Taret Chifaudi. ꯂꯩꯔꯦ ꯅꯥꯈꯩ ꯁꯪꯉꯦ ꯑꯗꯨ ꯑꯗꯨꯒ ꯑꯩꯒꯤ ꯗꯁꯨꯔꯣꯜ ꯂꯩꯔꯤꯁꯤ ꯏꯄꯨ ꯃꯍꯃꯗ ꯁꯥꯅꯤꯗꯒꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯐꯥꯎꯗ ꯁꯨꯔꯣꯜ 12 ꯑꯩ ꯐꯥꯎꯗ ꯁꯨꯔꯣꯜ 13 ꯁꯤꯒꯤ ꯔꯦꯀꯣꯔꯗ ꯑꯗꯒꯤ ꯑꯩꯅ ꯆꯥꯆꯥꯗ ꯍꯪꯅꯤꯡꯕ ꯑꯃꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯏꯕꯨꯙꯧ ꯑꯍꯣꯡꯗꯒꯤ ꯆꯠꯊꯔꯛꯑꯦ ꯑꯗꯣ ꯀꯔꯤꯒꯤ ꯆꯥꯆꯥꯒꯤꯗꯤ ꯀꯔꯝꯕ ꯏꯕꯨꯙꯧꯗꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯣ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯕꯤꯕ꯭ꯔꯥ Muhammad Shani na ahong po ahong na namphau tuan ba te kengoi la lungmang mari se po adage tuan mana lai ba amu matol beam ba atol po adage amu na kai ade ꯑꯩꯈꯣꯏꯅ ꯂꯥꯏꯕꯗꯩ ꯂꯥꯛꯄ ꯃꯥꯅ ꯑꯃꯨꯛꯗꯒꯤ ꯂꯥꯛꯄ sida ma kaure do khang ngam darbo mun le amu na po khripse masi khang dre ꯍꯣꯏ ꯑꯗꯨ ꯆꯥꯆꯥꯅ ꯈꯣꯝꯖꯤꯟꯕ ꯂꯥꯏꯔꯤꯛꯇꯨꯗꯗꯤ ꯌꯥꯎꯔꯤꯀꯣ yaboy ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯆꯥꯅ ꯈꯣꯝꯖꯤꯟꯕ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯃꯤꯡꯗꯨ ꯀꯔꯤꯑꯕ ꯃꯈꯣꯡꯅꯣ tarko agwage chada nauda ꯍꯥꯏꯔꯤꯕꯁꯤꯗ ꯄꯥꯔꯤ ꯄꯨꯔꯤꯁꯤ ꯌꯥꯎꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯆꯥꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯆꯠꯊꯔꯛꯄꯁꯤ ꯑꯍꯣꯡꯗꯒꯤ ꯆꯠꯊꯔꯛꯄꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯍꯃꯗ ꯑꯒꯔꯤꯗꯒꯤ ꯆꯠꯊꯔꯛꯄꯔꯥ ꯅꯖꯔꯥꯗꯒꯤ ꯆꯠꯊꯔꯛꯄꯔꯥ ahongdagi chatre ꯅꯖꯔꯥꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯊꯝꯃꯝꯕꯔꯥ ꯃꯅꯤꯄꯨꯔꯗ natte najara ge macha machu sina khangbra ge me sap kano khoi che malan salauden ko me sap rahim de modi ko che ꯀꯁꯥꯔꯗ ꯂꯩꯈꯤꯕ ꯈꯪꯒ꯭ꯔꯥꯝ ꯃꯤꯁꯥꯞꯀꯤ ꯄꯥꯔꯤ ꯄꯨꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯖꯔꯥꯗꯒꯤ ꯏꯕꯨꯙꯧ ꯅꯖꯔꯥꯗꯒꯤ ꯆꯠꯊꯔꯛꯄꯅꯦ mane najara dagi chathak pane ꯃꯗꯨ ꯅꯥꯈꯩ ꯁꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯗꯨ ꯈꯪꯕ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯅꯥꯈꯩ ꯁꯤꯡꯁꯤ ꯄꯥꯡꯒꯜ ꯍꯥꯏꯕꯁꯤꯃ ꯆꯥꯆꯥꯅ ꯅꯥꯈꯩ ꯈꯤꯇꯪ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯦ ꯄꯥꯡꯒꯜ ꯀꯔꯤꯒꯤ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯆꯥꯆꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯤꯗ ꯄꯥꯡꯒꯜꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯕꯤꯆꯥꯔ ꯃꯁꯥꯒꯤ ꯃꯪꯒꯜ ꯁꯪ ꯂꯤꯡꯈꯠꯂꯒ ꯇꯧꯔꯝꯃꯤꯕꯁꯤ ꯃꯁꯥꯒꯤ ꯂꯩꯉꯥꯛꯁꯤ ꯃꯁꯥꯅ ꯉꯥꯛꯆꯔꯝꯕ꯭ꯔꯥ ꯃꯁꯥꯒꯤ ꯕꯤꯆꯥꯔꯁꯤ ꯃꯁꯥꯅ ꯇꯧꯖꯔꯝꯕ꯭ꯔꯥ ꯄꯥꯡꯒꯜꯁꯤꯡꯁꯦ khage maharaj na ma ge makhada Muhammad Shani da sin narega Muhammad Shani na makhoi ge leiribang group yum leising amado madu da adum sin na baneba ꯃꯇꯝꯗꯨꯗ ꯂꯣꯟꯁꯨ ꯐꯥꯎꯅꯕ ꯑꯣꯏꯗꯕ ꯑꯗꯨꯅ ꯃꯣꯍꯃꯗ ꯁꯥꯅꯤ ꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜꯁꯤꯡ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯍꯥꯏꯕꯗꯤ ꯕꯤꯆꯥꯔ ꯍꯥꯏꯕꯗꯤ ꯈꯠꯅ ꯆꯩꯅꯔꯛꯀꯗꯧꯕꯁꯨ ꯕꯤꯆꯥꯔꯒꯤ ꯃꯇꯥꯡ ꯂꯥꯛꯑꯕꯁꯨ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯀ ꯁꯝꯅꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯕꯁꯨ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯗꯨ ꯄꯨꯔꯝꯃꯤ ꯍꯥꯏꯕꯅꯦꯕ mane ado ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯅꯤꯡꯊꯧ
ꯍꯥꯏꯅ ꯈꯪꯅꯔꯝꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯄꯥꯉꯟ ꯅꯤꯡꯊꯧꯒꯤ ꯊꯥꯛꯇ ꯊꯝꯕꯤꯔꯝꯕꯅꯦꯕ ꯑꯧ ꯄꯥꯉꯟꯁꯤꯡꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧꯅꯦ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯎꯝ ꯑꯇꯩ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯁꯤꯟꯐꯝ ꯂꯩꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯒꯩ ꯊꯣꯟꯈ꯭ꯔꯦ ꯄꯥꯉꯟꯁꯤꯡꯁꯤꯗ ꯀꯔꯤ ꯁꯥꯒꯩ ꯊꯣꯟꯕꯁꯤꯕꯣꯕ ꯑꯧ ꯃꯥꯒꯤ ꯁꯤꯟꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯧ ꯂꯩꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯒꯩ ꯊꯣꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯝ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯝꯕ ꯃꯔꯝꯗꯒꯤ ꯈꯨꯂꯥꯛꯄꯝ ꯍꯥꯏꯅ ꯂꯩꯔꯤꯕꯅꯣ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯝꯁꯦ ꯃꯣꯍꯃꯗ ꯁꯥꯅꯤꯒꯤ ꯃꯥꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯛꯏꯕ ꯂꯩꯔꯛꯏꯕ ꯃꯤ ꯌꯨꯝ 1,000 ꯍꯥꯏꯔꯣ ꯆꯥꯎꯔꯥꯛꯅ ꯃꯈꯣꯏ ꯑꯁꯤ ꯈꯨꯜ ꯑꯃ ꯐꯥꯔꯦ ꯈꯨꯜ ꯑꯃ ꯐꯥꯗꯅ ꯂꯩꯔꯕꯁꯤꯗ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯣꯍꯃꯗ ꯁꯥꯅꯤꯁꯤꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯛꯄ ꯑꯣꯏꯗꯅ ꯁꯤꯟꯐꯝꯗꯨ ꯄꯤꯌꯦꯕ ꯃꯍꯥꯛꯅ ꯁꯤꯟꯐꯝ ꯑꯁꯤ ꯄꯥꯏꯕꯗ ꯀꯔꯝꯕ ꯁꯥꯒꯩꯅꯣ ꯍꯥꯏꯕꯗ ꯂꯥꯛꯄ ꯃꯌꯨꯝ ꯍꯥꯏꯕꯅꯦꯕ ꯂꯥꯛꯄꯁꯤꯗꯤ ꯀꯔꯝꯕ ꯂꯥꯛꯄ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯛꯄ ꯑꯗꯣ ꯈꯨꯜꯒꯤ ꯂꯥꯛꯄ ꯈꯨꯜꯂꯥꯛꯄꯝ ꯍꯥꯏꯕꯅꯦꯕ ꯈꯨꯜꯂꯥꯛꯄꯝ ꯁꯥꯒꯩ ꯍꯥꯏꯕꯅꯦꯕ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯊꯥꯖꯔꯦ ꯑꯗꯨ ꯑꯩ ꯋꯥꯐꯝ ꯑꯃꯇꯪꯁꯤꯗ ꯍꯥꯏꯒꯗꯧꯒꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯄ ꯀꯥꯟꯗ ꯆꯤꯡꯒꯤ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯑꯃꯃꯝ ꯄꯥꯜꯂꯦꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯤꯡꯁꯤ ꯈꯨꯂꯥꯛꯄ ꯍꯥꯏꯌꯦꯕ ꯈꯨꯂꯥꯛꯄ ꯍꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯛꯄ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯛꯄ ꯃꯀꯣꯛꯅꯦꯕ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯤꯡ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯗꯗꯤ ꯈꯨꯂꯥꯛꯄ ꯍꯥꯏꯔꯒ ꯆꯠꯅꯩꯌꯦꯕ ꯑꯗꯨꯅ ꯈꯨꯂꯥꯛꯄꯁꯤ ꯅꯤꯡꯊꯧꯒꯤ ꯇꯥꯏꯇꯜꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯉꯟꯁꯤꯡꯒꯤ ꯑꯣꯏꯕ ꯄꯥꯉꯟ ꯂꯥꯛꯄꯤꯔꯤꯕ ꯌꯨꯝ 1,000 ꯆꯥꯎꯔꯥꯛꯅ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯂꯥꯛꯄꯒꯤ ꯃꯆꯥ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯍꯥꯏꯕꯅꯦꯕ ꯆꯨꯝꯕ ꯑꯁꯤ ꯑꯣꯏꯔꯅꯤ ꯈꯜꯂꯦ ꯑꯗꯨꯃ ꯅꯥꯈꯩ ꯁꯦꯡꯉꯦ ꯈꯨꯂꯥꯛꯄꯝ ꯊꯣꯟꯈꯤꯕꯒꯤ ꯃꯇꯥꯡꯗꯤ ꯁꯤꯗ ꯇꯥꯅꯁꯨ ꯐꯖꯅ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯅ ꯈꯨꯂꯥꯛꯄꯝꯒꯤ ꯁꯥꯒꯩꯁꯤ ꯁꯥꯒꯩ ꯄꯨꯝꯅꯃꯛꯀꯤ ꯂꯥꯛꯄꯅꯦꯕ ꯁꯥꯒꯩ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯁꯤꯟꯕ ꯁꯥꯒꯩ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛ ꯁꯦꯟꯕ ꯁꯥꯒꯩ ꯑꯃꯅꯦꯕ ꯈꯨꯂꯥꯛꯄꯁꯤ ꯁꯤ ꯅꯠꯇ꯭ꯔꯗ ꯍꯥꯏꯕꯤꯔꯤꯁꯦ ꯅꯠꯇꯦ ꯁꯥꯒꯩ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇꯦ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯌꯨꯝ 50 ꯑꯣꯏꯔꯁꯨ 100 ꯑꯣꯏꯔꯁꯨ 1,000 ꯑꯣꯏꯔꯁꯨ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯇꯣ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯀꯣꯛꯅꯤ ꯍꯥꯏꯗꯅ ꯂꯥꯛꯄ ꯀꯧꯋꯦꯕ ꯍꯥꯏꯗꯤ ꯅꯍꯥꯟ ꯃꯇꯝꯗꯨꯗ ꯂꯥꯛꯄ ꯌꯨꯝ ꯃꯤ 1,000 ꯆꯥꯎꯔꯥꯛꯅ ꯃꯤ 1,000ꯗꯨꯒꯤ ꯌꯨꯝ 1,000ꯗꯨꯒꯤ ꯂꯥꯛꯄꯅꯦꯕ ꯃꯀꯣꯛꯅꯦꯕ ꯃꯇꯝꯗꯨꯒꯤ ꯑꯗꯨꯗꯤ ꯂꯥꯛꯄ ꯑꯗꯨꯒꯤ ꯁꯥꯒꯩꯁꯤꯗꯤ ꯀꯔꯤꯅꯣ ꯂꯥꯛꯄ ꯃꯌꯨꯝ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯛꯄ ꯃꯌꯨꯝ ꯈꯨꯜꯂꯥꯛꯄꯝ ꯍꯥꯏꯕꯅꯦꯕ ꯑꯩ ꯁꯤꯗ ꯍꯪꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯪꯒꯜ ꯁꯪ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕꯁꯦ ꯃꯁꯤꯕꯨ ꯃꯁꯤꯗ ꯃꯣꯍꯃꯗ ꯁꯥꯅꯤꯁꯤ ꯂꯩꯔꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯪꯒꯜ ꯁꯪꯗ ꯀꯔꯤꯑꯕ ꯀꯣꯅꯨꯡꯗ ꯃꯪꯒꯜ ꯁꯪ ꯍꯥꯏꯅ ꯄꯥꯉꯜꯁꯤꯡꯒꯤ ꯃꯪꯒꯜ ꯁꯪ ꯑꯃ ꯂꯩꯔꯝꯃꯤꯀꯣ ꯀꯗꯥꯏꯗ ꯀꯣꯅꯨꯡꯗ ꯀꯪꯂꯥꯗ ꯑꯗꯨꯒꯤ ꯀꯪꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯜ ꯁꯪꯁꯤꯗ ꯃꯣꯍꯃꯗ ꯁꯥꯅꯤꯁꯤ ꯂꯩꯔꯝꯃꯦ ꯑꯠꯆꯥ ꯑꯗꯨꯗꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈꯤꯕꯅꯦꯕ ꯃꯥꯅꯦ ꯍꯣꯡꯗꯣꯔꯛꯄꯅꯦ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯔꯒ ꯑꯗꯒꯤ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗ ꯃꯥꯕꯨ ꯋꯥꯌꯦꯜ ꯊꯧꯊꯥꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯂꯩꯍꯜꯂꯦꯕ ꯑꯗꯨꯏꯗꯨꯗ ꯍꯣꯏ ꯃꯟꯗꯜ ꯁꯪ ꯍꯥꯏꯔꯁꯨ ꯑꯃ ꯍꯥꯏꯔꯁꯨ ꯑꯗꯨꯏꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯟꯗꯣꯔꯛꯇꯅ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯔꯦ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯗꯣꯔꯛꯇꯅ ꯍꯩꯗ꯭ꯔꯩꯄꯣꯛꯄꯤꯗ ꯑꯗꯩ ꯈꯣꯡꯅꯥꯡꯕꯟꯗ ꯑꯃꯗ ꯉꯥꯛꯎ ꯍꯥꯏꯗꯅ ꯉꯥꯛꯇꯅ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯒꯤꯗ ꯃꯈꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯇꯝ ꯂꯣꯏꯔꯦ ꯌꯥꯔꯦ ꯍꯥꯏꯕꯗꯒꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯨ ꯆꯠꯂꯣ ꯍꯥꯏꯗꯅ ꯊꯥꯗꯣꯔꯛꯑꯦꯕ ꯑꯗꯣ ꯅꯤꯡꯊꯧ ꯅꯥꯏ ꯑꯁꯤꯗ ꯆꯪꯁꯤꯟꯗꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡ ꯂꯩꯐꯝꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯅꯥꯏ ꯀꯧꯈꯤꯑꯕ ꯅꯤꯡꯊꯧ ꯅꯥꯏꯁꯦ ꯅꯤꯡꯊꯧ ꯅꯥꯏꯁꯦ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡꯁꯦ ꯑꯌꯥꯝꯕ ꯅꯤꯡꯊꯧ ꯅꯥꯏꯗ ꯂꯩꯈꯤꯑꯕ ꯅꯤꯡꯊꯧ ꯅꯥꯏꯁꯦ ꯑꯗꯣ ꯑꯁꯤꯗ ꯄꯥꯉꯟꯁꯤꯡꯁꯤ ꯆꯪꯁꯤꯟꯗꯅ ꯑꯗꯨꯝ ꯂꯩꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯁꯤꯡ ꯂꯩꯐꯝꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯅꯥꯏ ꯊꯣꯟꯈꯤꯑꯕ ꯅꯤꯡꯊꯧ ꯅꯥꯏꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯅꯈꯣꯏ ꯂꯩꯔꯤꯕ ꯁꯤ ꯀꯔꯤ ꯀꯧꯕꯅꯣ ꯇꯨꯂꯦꯟ ꯇꯕꯣꯛꯄꯤ
ตัวตุเรนตัวบุกิเชอาชีพเขาเสียดมชันโดกตนะไอ้จะเลยรักคลิปเนี่ยบ่ตัวเลหันตัวบุกิสิตะกี้ไอ้อิสามักสิโชอาศัยที่โคงมเจริญตะกี้มามังทว่ามันจิเลยริบตัวอารมณ์ใช้อารมณ์ตะกี้ไอ้คนสิลิลงกันลากคลิปเนี่ยบ่โอ้การมันมาทำด้วยหรือไม่ได้ดูหลักเสียมาชิมาทำที่ไอ้โดยนักกุมนั่นจะหายไปงมเจริญนึงทวุฒิಅದು ದಿ karamba suron gumbata sai karamba suron gumbata no ikoi tabo pidagi za hui hong suron kaya mo sa ko ko ipu dugi ipu gi hakekara anna te mathakta oh ipu ko mari hum longi ano go for more bido sarado more bi mapa go for more bido makoi ge mapa ge mathaka do ta di suron purol gumba seorang namari itu di ikut itu kita lagi riba pelakam saya sida karamba hujujik lagi riba pelakam singdu imung singdu karamba namari mata karena naksin dari jasa sida wajah Rashid Ali mau lebih koi si ai koi ga akan mari ni wajah Rashid Ali koi ki headmaster Rashid Ali oh mari ni ba ada ki Rashid Ali नखोई के खोंग के छोमम द लाइब सदाले हाइबसे ahन ने मातो काइसो हाइबो खमनाते मचा मछु छि याम पोक तबने अदो सदाले खोइसे मखोइसे आइखोइगे माने ग्रुप ने पारिपुरी होजके हाइबो खोलापम काइनो तबो सेगे बसे साब खोइसे हां बसे साब खोइसे बसे साब खोइसे आसिदाने सब माने अदो हाइबो मफम मछलेगे मखोइसिना आइखोइना लिलोंगा लापा मखोइना खेरगा औरमना हाइगखिबा बसे साब खोइसे मगे इमुं मनुं पुलप हाइगखिबा हाइगखिबा आदुले इबोतो नंबर खोइसे बसे साब खोइके हेक्टा सोगर बने मकोइगे मरी नेबा आदलो गोंगदों द मोय बातो नाइदे लाएबा गावनि गो उहुवे माने आसिनेबा आदुदगे मगे हियां थांदा यम मारे आमाने हाइगतन लैखिबसे असिसे वजा छेलिम खोइदो मकोइसे बसे साब खोइगे अनपनेबा अदुदगे सिदा मखाले कायदा लैखिरिबा खुलापम ग्रुप अम लैयाबा असिसो बसे साब खोइगे ग्रुप नेबा अदु मकोइसे के मनुंग नेबा कोयसे अदो छिलेलों हरिबि सिदा लैरिसिदे बसे साब खोइगे मचा मछु ग्रुप की मनुंग सिदा मोइरांग तो मैना मथक सिदा अमखक लैयाबा असिखक्तनेबा नकोइगे ग्रुप से अतैदि बसे साकोइगे अखोइगे ग्रुप ओइरगसु अखोइगे ngakne मसिगे लेलों हाउरेबि सिदा लैरिसिना मोइरांग दे होंगलैब्रा मोइरांग दे होंगलकोने मोइरांग तो मसि सोंबु माथोइ दाइ कोइ चहि तरुक लैरमे आदुता मोइरांग तो मसि ममिंग तायबा ताके बादुदा मोइरांग ओमदगी लाइ हैना मोइरांग तो बाइ खंगखिबा माने माने हम नोय वानी ममिंग दे नसिबाले कोबने मोइरांग तो बाहायना नसिबाले अदु मिंग सिदा हाना मुस्लिम की मिंग थोनरसु लमदम से की मिंग से सिन हेक चतनरम बमा तौबा मासे मिtai सिंगना अचान मिंग गवैना अदम पीबसु अदम लवी पखनजु जाय अदुगे रिफाइ तुला से खोइदोंग जोमदार हारिसिने आइखोइ पुथौ रिफाइ तुला लारिक इरम हाइसे मासे खोइदोंग जोमदार हाइना अदम थोलेबा अदुगा चै तरे खुंता कोगी असममले चलेगा अवातान थोनना बांग ग्रुप सेमना लाखिबा कोलपदुदा जावरक पछे गंभीर सिंह महाराज गलोय लाखि सिंह गंभीर सिंह बिथाम मासिगिसिदा अदो खोइदोंग जोमदार नेबा अदुगा ममिंग असेंबदुदे रिफाइ तुलाना रिफा हाइतना इरमेबा रिफाइ तुला हाइतना अदो ममिंग दे खोइदोंग जोमदार नेबा बाबा नाम हाइबदा मागे अतोपा ममिंग रिफाइ तुला करजु थमो खोइदोंग जोमदार से कोइ पुथौनी खोइदोंग जोमदार ना अदु पोगपनी खोइदोंग जोमदार ना अदु पोरपदगे आइखोगे इफुथौ इस्माइल आइखोगे इस्माइल से पोपदगे आइखोगे यूसुफ पोई यूसुफ तगे मौलवी कमरुद्दीन पोई मौलवी कमरुद्दीन दगे खैरुद्दीन पोई हैदरा समयना सिन्नरमेवा
ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯃꯤꯡꯒꯧ ꯑꯣꯏꯅ ꯊꯣꯜꯂꯝꯕꯅꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯄꯨꯌꯥꯗ ꯌꯦꯡꯀꯥꯟꯗ ꯅꯣꯡꯁꯥꯃꯩ ꯄꯨꯌꯥ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕꯁꯤꯡꯗꯨꯅ ꯃꯨꯁꯂꯤꯝꯒꯤ ꯁꯦꯡꯈ꯭ꯔꯕ ꯃꯤꯡ ꯎꯕ ꯐꯪꯉꯦ ꯑꯗꯩ ꯁꯨꯝ ꯈꯔ ꯆꯠꯊꯔꯛꯑꯒꯗꯤ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯤꯡꯁꯤꯡꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯏꯃꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯃꯩꯇꯩꯗꯒꯤ ꯂꯥꯛꯄ ꯏꯃꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯕꯗꯨ मागे हाने की कल्चर तो पूर्ण लाखनी ना अदम कौगिब्रा ऐने खल्ले करी हाइनिंग बच्चा कितने निश्चिंत आता ही थोड़ा पर निश्चिंत गाय लई तरह खर्चन चाहिए मरी बंगा की ममांगा समायना आइको इसीना उल्पा चार समायना वारी छानरम बोए रब्बी खरा चोई मन पागल ठोक दबा खुजती वाह रे बाबा खंची चितो अदगी निश्चिंत बता हीरो बता हुमु बता पांगन सिंसी मरकता मथना मरिंगे नत्र बसुआ अफाव बा सिंधा बा याबा कदमना जे कई फावा ग्रुच की हाबदो कई फावा मुंसी का हारिसे कई फाबागी मिंगमा यावरिसे मसी कई फागी बगी वफम लई बिजाला मसी की सिटी मतमदुदा आइना छिदोकबदा कई फाबसिगे अखोई ग्रुप तगे फंगदे मखोई ग्रुप तगे हाउबी कई फा साजे बसिर साजे हाउबी कई फा आदना अदुदर मखोइना दम पिरखिबदो अदुदुने अदो कई फाबगिनी हाय नत्रगा ममिंग दो कई फा हाइबनी हाय सुमाइनो चये नतन लैखी अदो ममिंग थोनबदि कई फा मुंची आदना अदम थोले तमाम दम मुंची से हम तांदरमी मुंची हम लेरमबा हाँ तमाम दने मुंची से ममिंग हम तांदरमी मुंची से हम लेरमबा मतबदा मुंची से मतम मदुदा मौलवी हाइबसे लेरमदे मपुंग भाब मौलवी मणिपुर ते लेरमदे अदो खरा लाइरेक लाइसु सोनबा तंबा हाइबा खंबा अमतवसे मुंची दा दम ग्रुप ओइना मौलवी तंबा लोजिंदबा तिंगी सांगी माही मसिंग खरा दे दम तबा कापी तबीबा हाइबा अच्छा मुंची दा अदम लेरमे मुंची दे लेरमे जिके कई फागी में तांग से कई फासी चांग दबिदा नुपा मना हायवे आई कई फा मन सी में तांग दा कोई आइना जिके तो हाउबीगी मसा मसुसिंगगी खत चांग दुकान दने अददा जिके नुपा मन वारी लेरब सुमिन है कोई इपु दई वारी आई कोई ताहु या हंसिंग हायरमे इपु सी कई फाये ये हायब अदो मागी तू फावदसु मादी कोइना हंथना तू सिलोइना हंथना सोम दा हंथई तू थई अदो मागी सोम हंगत तु ये खुदांग खसी सोम हंगत लेगे तू सी याम साथीबा मरी जन थौना याम फब मी वर माने कई सु फाये ये ना हायब अदो तारे अदो तारे अदुदी मिंग के फाइना थोन बिरी मरम खरा दम लैरे मतम मत कई मरंग कायरंबा उमंग जंगल सी मरंग कायरंबा अदो कई जी तंबास्ति कुमाग मी सोक्पा अखो लेरब लबचे तंपांग ने हारगा मचे ग्रुप हासोंग हाउचोंग यामना तोयना दुम लेरंबा अदुदगे तंपाकसु जंगल सी हम लेरंबा अदुना मसेगे मनुंगा सिदा कई कईनो अकीबा कईसु अदुदगे कशालगुंबा करीगुंबा लम हो कशालगुंबा लम हो क्योंकि लमला की सा हाइदारे हो मसेगे से यामना लेरंबा अदो एखोई फिथाउसे इपोताबोदुना इसिंग सोप चटपदुदा चाई अमा लेरो अमा पायरगा मतुंग इल्लेबा लमो कर चोंग थोरक्तना अदम फाखिने चाखिने हैदना अदम सेनरगा चलम्मेबा औ चलम्मे नरम मोंथोंखिया मरा कायरंबा आओ अदोना अदम सेनदना अदम चलम्मे तौरम्मे हैदना तीये वारीसे अदुने अखोइना सेथारन कुंबाबदा नोंसामई पुयादा आगन थोरकना सिंगबा पुया सिंसिदा येंकान कई भाबै वरिसि यावेबा याव सिंसिगे सुरोन सिंगिदा कई नमी सोकपा दो कई दु फरकपा हाइबसि अतै दो यावेबा
ꯄꯥꯡꯒꯟꯁꯤꯡꯒꯤ ꯃꯔꯛꯇ ꯀꯩ ꯐꯥꯕꯒꯤ ꯍꯩꯁꯤꯡꯕ ꯍꯤꯔꯣꯏ ꯀꯥꯏꯅ ꯃꯔꯣꯟ ꯈꯪꯕ ꯄꯥꯡꯒꯟꯁꯤꯡ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔꯁꯨ ꯊꯦꯡꯅꯩ ꯃꯣꯏꯁꯤ ꯀꯩ ꯐꯥꯕꯒꯤ ꯊꯕꯛꯇꯤ ꯇꯧꯔꯝꯃꯦꯅ ꯅꯤꯡꯊꯧꯅ ꯃꯣꯏꯗꯤ ꯁꯤꯟꯅꯔꯝꯃꯦꯒ ꯍꯥꯏ ꯅꯤꯡꯊꯧꯅ ꯃꯔꯤꯡꯖꯦꯜ ꯐꯕꯇ ꯅꯠꯇꯅ ꯃꯍꯩꯁꯨ ꯐꯥꯅꯅꯕꯒꯤ ꯃꯍꯩꯁꯨ ꯗꯨꯋꯥꯁꯨ ꯈꯪꯕ ꯄꯥꯡꯒꯟꯁꯤꯡ ꯃꯨꯁꯂꯤꯝꯁꯤꯡ ꯂꯩꯔꯝꯃꯤꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯤ ꯄꯨꯔꯤ ꯊꯤꯖꯤꯟꯕ ꯍꯟꯀꯠꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯅꯦ ꯑꯗꯨꯗꯤ ꯑꯣꯏꯔꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤ ꯊꯤꯖꯤꯟꯕ ꯗꯔꯀꯥꯔꯅꯤ ꯌꯥꯝꯅ ꯈꯪꯃꯤꯟꯅꯕ ꯌꯥꯝ ꯐꯩ ꯈꯪꯃꯤꯟꯅꯔꯒ ꯁꯛꯁꯤ ꯎꯅꯔꯗꯤ ꯀꯥꯎꯅꯗꯦ ꯗꯨꯋꯥ ꯇꯧꯅꯩ ꯗꯨꯋꯥ ꯁꯂꯥꯝ ꯀꯥꯎꯅꯗꯦ ꯑꯐꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯔꯤ ꯃꯇꯥꯁꯤ ꯈꯪꯉꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯁꯛꯁꯨ ꯈꯪꯅꯩ ꯎꯅꯩ ꯁꯂꯥꯝ ꯗꯨꯋꯥ ꯀꯥꯎꯅꯗꯦ ꯃꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯏꯇꯤꯍꯥꯁꯀ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯍꯤꯔꯝꯁꯤꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯜꯗꯥꯠ ꯑꯅꯤꯒ ꯐꯝꯃꯤꯟꯅꯕ ꯐꯪꯕꯁꯤ ꯑꯩꯈꯣꯏꯅ ꯐꯝꯃꯤꯟꯅꯔꯤꯕ ꯍꯜꯗꯥꯠꯁꯤꯡ ꯑꯁꯤꯗꯒꯤ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯒꯣꯔ ꯇꯧꯕ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯁꯨꯃꯥꯏꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯗ ꯂꯩꯈꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡ ꯍꯥꯏꯔꯤꯕꯁꯤ ꯈꯪꯍꯧꯕ ꯎꯍꯧꯕ ꯑꯍꯟꯁꯤꯡꯒ ꯑꯩꯈꯣꯏꯒ ꯇꯥꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗꯒꯤ ꯋꯥꯐꯝꯁꯤ ꯂꯧꯕ ꯍꯩꯇꯕꯗꯒꯤ ꯍꯥꯏꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯒꯤ ꯃꯁꯛ ꯈꯪꯕ ꯉꯝꯅꯗꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯧꯁꯥꯅꯤꯡꯉꯥꯏ ꯑꯣꯏ ꯏꯟꯁꯥꯜꯂꯥ ꯑꯩꯈꯣꯏ ꯊꯧꯁꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯏ